ꯃꯔꯨꯞꯁꯤꯡꯕꯨ ꯑꯍꯥꯟꯕꯗ BS Explorer ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯅꯧꯕ ꯃꯔꯨꯞ ꯑꯣꯏꯕꯤꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯕꯦꯜ ꯑꯥꯏꯀꯣꯟꯅꯆꯤꯡꯕ ꯇꯔꯟ ꯑꯣꯟ ꯅꯝꯕꯤꯔꯝꯃꯨ꯫ ꯉꯁꯤ ꯃꯔꯨꯞ ꯃꯌꯥꯝꯒꯤꯗꯃꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯋꯥꯔꯀ꯭ꯔꯥꯐ ꯔꯤꯂꯤꯖ ꯇꯧꯈꯤꯕ ꯗꯦꯠ ꯑꯁꯤ 10 June 2016ꯅꯤ꯫ ꯐꯤꯂꯝ ꯑꯁꯤ ꯑꯦꯛꯁꯟ ꯗ꯭ꯔꯃꯥ ꯃꯨꯚꯤ ꯑꯃꯅꯤ꯫ ꯐꯤꯂꯝ ꯑꯁꯤ ꯅꯝꯕꯗ ꯆꯪꯕ ꯑꯄꯨꯟꯕ ꯕꯖꯦꯠ ꯑꯁꯤ $16 crore ꯑꯣꯏꯈꯤ ꯑꯗꯨꯒ ꯀꯂꯦꯛꯁꯟ ꯇꯧꯈꯤꯕꯅ $43.9 crore ꯑꯣꯏꯈꯤ꯫ ꯀꯂꯦꯛꯁꯟꯒꯤ ꯁꯦꯟꯐꯝ ꯑꯁꯤ ꯐꯖꯅ ꯇꯧꯕ ꯉꯝꯈꯤ ꯑꯗꯨꯒ ꯐꯤꯂꯝ ꯑꯁꯤꯁꯨ ꯍꯤꯠ ꯑꯣꯏꯈꯤꯕ ꯐꯤꯂꯝ ꯑꯃꯅꯤ꯫ ꯃꯨꯚꯤꯁ ꯑꯁꯤꯗ ꯁꯔꯨꯛ ꯂꯥꯡꯂꯤꯕ ꯃꯔꯨꯑꯣꯏꯕ ꯑꯦꯛꯇꯔ ꯈꯔꯒꯤ ꯃꯃꯤꯡ ꯍꯥꯏꯖꯔꯕꯗ ꯑꯦꯛꯇꯔ ꯂꯣꯊꯔꯒꯤ ꯐꯤꯕꯝꯗ ꯇ꯭ꯔꯥꯚꯤꯁ ꯐꯤꯃꯦꯜ, ꯀꯥꯔꯣꯅꯥꯒꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕꯤ ꯄꯥꯎꯂꯥ ꯄꯥꯔꯇꯟ, ꯑꯣꯛꯁ ꯗꯨꯔꯥꯇꯟꯒꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯇꯣꯕꯤ ꯀꯦꯚꯦꯠ, ꯑꯣꯛꯁ ꯂꯤꯗꯔ ꯒꯨꯜꯗꯥꯟꯒꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯗꯦꯅꯤꯌꯦꯜ ꯋꯨ, ꯈꯦꯟꯒꯤ ꯁꯛꯇꯝꯗ ꯀ꯭ꯂꯦꯟꯁꯤ ꯕ꯭ꯔꯥꯎꯟ, ꯖꯥꯗꯨꯒꯔ ꯃꯦꯗꯤꯛꯀꯤ ꯁꯛꯇꯝꯗ ꯕꯦꯟ ꯐꯣꯁꯇꯔ, ꯅꯤꯡꯊꯧ ꯀꯤꯡ ꯂꯦꯟꯒꯤ ꯁꯛꯇꯝꯗ ꯗꯣꯃꯤꯅꯤꯛ ꯀꯣꯄꯔ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯐꯤꯂꯝ ꯑꯁꯤ ꯃꯔꯨꯞ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯊꯝꯖꯔꯒꯦ꯫ ꯐꯤꯂꯝ ꯑꯁꯤ ꯍꯧꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯄ꯭ꯂꯥꯅꯦꯠ ꯑꯃ ꯎꯠꯂꯗꯨꯅ ꯍꯧꯏ꯫ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯂꯩꯕ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕꯁꯤꯡ ꯑꯁꯤꯕꯨ ꯑꯣꯛꯁ ꯍꯥꯏꯅ ꯈꯪꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕꯁꯤꯡ ꯑꯗꯨ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯜꯂꯤ, ꯆꯥꯎ ꯁꯥꯡꯏ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯁꯛꯇꯝꯁꯤꯡ ꯑꯗꯨ ꯌꯦꯡꯕꯗ ꯍꯤꯡꯆꯥꯕ ꯑꯃꯒꯤ ꯃꯑꯣꯡꯒꯨꯝ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯒ꯭ꯔꯍ ꯑꯗꯨ ꯑꯁꯨꯝ ꯇꯞꯅ ꯇꯞꯅ ꯂꯣꯏꯁꯤꯜꯂꯝꯃꯤ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯒꯨꯜꯗꯥꯟ ꯍꯥꯏꯔꯤꯕ ꯑꯣꯛꯁ ꯑꯗꯨꯅ ꯐꯦꯜ ꯃꯦꯖꯤꯛ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯎ ꯋꯥꯁꯤꯡ ꯇꯞꯅ ꯇꯞꯅ ꯍꯥꯠꯄ ꯍꯧꯔꯝꯃꯤ꯫ ꯁꯤꯟ ꯑꯁꯤꯗ ꯑꯣꯛꯁ, ꯗꯨꯔꯥꯗꯟ ꯑꯃꯁꯨꯡ ꯗ꯭ꯔꯦꯒꯥ ꯎꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯨꯔꯥꯗꯟꯒꯤ ꯅꯨꯄꯤ ꯗ꯭ꯔꯦꯒꯥ ꯑꯗꯨ ꯃꯤꯔꯣꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯈꯣꯏꯒꯤ ꯅꯧꯅ ꯄꯣꯛꯆꯕ ꯑꯉꯥꯡ ꯑꯃ ꯐꯪꯂꯅꯤ ꯈꯜꯂꯨꯕꯗ꯫ ꯑꯗꯨꯕꯨ ꯗꯨꯔꯥꯗꯟꯒꯤ ꯋꯥꯈꯜꯗꯤ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯅꯧꯅ ꯄꯣꯛꯀꯗꯕ ꯃꯆꯥ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯑꯣꯛꯁꯤꯡ ꯑꯗꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯅꯕ ꯄꯤꯖꯕ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯒꯨꯜꯗꯥꯟꯅ ꯐꯦꯜ ꯃꯦꯖꯤꯛ ꯁꯤꯖꯤꯟꯅꯗꯨꯅ ꯍꯥꯏꯔꯤꯕ ꯃꯦꯖꯤꯛ ꯑꯗꯨꯒꯤ ꯁꯥꯏꯗ ꯏꯐꯦꯛꯅ ꯃꯐꯝ ꯑꯗꯨꯒꯤ ꯎ ꯋꯥꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯍꯥꯠꯄ ꯍꯧꯔꯝꯃꯤ꯫ ꯁꯤꯟ ꯑꯁꯤꯗ ꯑꯣꯛꯁ ꯃꯌꯥꯝ ꯑꯃ ꯄꯨꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯕ ꯐꯥꯎꯔꯝꯃꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯄ꯭ꯂꯥꯅꯦꯠ ꯑꯃꯗ ꯆꯠꯂꯅꯤ ꯈꯜꯂꯨꯕꯗ꯫ ꯁꯤꯟ ꯑꯁꯤꯗ ꯑꯣꯛꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯒꯨꯜꯗꯥꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯔꯥꯏꯠ ꯍꯦꯟ ꯕ꯭ꯂꯦꯛ ꯍꯦꯟ ꯎꯠꯂꯤ꯫ ꯒꯨꯜꯗꯥꯟ ꯍꯥꯏꯔꯤꯕ ꯑꯣꯛꯁ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯋꯔꯐꯨꯜ ꯑꯣꯏ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯐꯦꯜ ꯃꯦꯖꯤꯛ ꯀꯌꯥ ꯁꯤꯖꯤꯟꯅꯕ ꯍꯩꯔꯝꯃꯤ꯫ ꯒꯨꯜꯗꯥꯟꯅ ꯐꯦꯜ ꯃꯦꯖꯤꯛ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯑꯁꯨꯝ ꯇꯞꯅ ꯇꯞꯅ ꯂꯣꯏꯁꯤꯟꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯠꯂꯨꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯀꯤ ꯐꯦꯜ ꯃꯦꯖꯤꯛꯀꯤ ꯁꯥꯏꯗ ꯏꯐꯦꯛꯅ ꯃꯐꯝꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯁꯤꯟ ꯑꯁꯤꯗ ꯒꯨꯜꯗꯥꯟꯅ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯀꯌꯥ ꯑꯃ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯒ꯭ꯔꯦꯅꯥꯏꯠ ꯍꯥꯏꯕ ꯒ꯭ꯔꯍ ꯑꯗꯨꯗꯒꯤ ꯂꯥꯛꯄ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕꯁꯤꯡ ꯑꯣꯏꯔꯝꯃꯤ꯫ ꯑꯣꯛꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯒꯣꯔꯣꯅꯥ ꯀꯧꯏ꯫ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯇꯪꯈꯥꯏ ꯑꯃꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯁꯛꯂꯣꯟ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯍꯛꯆꯥꯡ ꯇꯪꯈꯥꯏ ꯑꯃꯅ ꯑꯣꯛꯁꯀꯤ ꯁꯛꯂꯣꯟ ꯂꯧꯔꯝꯃꯤ꯫ ꯒꯨꯜꯗꯥꯟꯅ ꯃꯍꯥꯛꯀꯤ ꯐꯦꯜ ꯃꯦꯖꯤꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒ ꯁꯪꯃꯥꯟꯅꯕ ꯖꯤꯕꯁꯤꯡ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯃꯊꯧ ꯇꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒ ꯁꯪꯃꯥꯟꯅꯔꯕ ꯁ꯭ꯄꯦꯁꯤꯁ ꯀꯌꯥ ꯑꯗꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯐꯦꯜ ꯃꯦꯖꯤꯛ ꯑꯗꯨ ꯑꯄꯥꯝꯕ ꯃꯇꯝ ꯑꯃꯗ ꯁꯤꯖꯤꯟꯅꯕ ꯌꯥꯅꯕ꯫ ꯑꯗꯨꯗꯒꯤ ꯒꯨꯜꯗꯥꯟꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕꯁꯤꯡ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯍꯥꯛꯅ ꯆꯥꯎꯔꯕ ꯐꯦꯜ ꯃꯦꯖꯤꯛ ꯑꯃ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯐꯦꯜ ꯃꯦꯖꯤꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯂꯗꯨꯅ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗ ꯆꯠꯄ ꯌꯥꯕ ꯂꯝꯕꯤ ꯑꯃ ꯁꯦꯝꯂꯝꯃꯤ꯫ ꯃꯁꯤꯕꯨ ꯁꯤꯅꯦꯃꯥ ꯑꯁꯤꯗ ꯄꯣꯔꯇꯦꯟ ꯍꯥꯏꯅ ꯈꯪꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯐꯦꯜ ꯃꯦꯖꯤꯛꯀꯤ ꯄꯣꯔꯇꯦꯟꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯁꯪꯁꯥꯔ ꯑꯗꯨꯗꯒꯤ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗ ꯌꯥꯝꯂꯕ ꯑꯣꯛꯁ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐꯦꯜ ꯃꯦꯖꯤꯛ ꯑꯗꯨ ꯌꯥꯝꯅ ꯁꯥꯡꯅ ꯃꯈꯥ ꯇꯥꯅ ꯇꯧꯊꯕ ꯉꯝꯂꯝꯗꯦ ꯑꯗꯨꯒ ꯒꯨꯜꯗꯥꯟꯒ ꯂꯣꯏꯅꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯌꯥꯝꯂꯕ ꯑꯣꯛꯁ ꯀꯌꯥ ꯑꯃ ꯂꯥꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯀꯌꯥ ꯑꯃꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯔꯝꯃꯤ꯫ ꯒꯨꯜꯗꯥꯟꯒꯤ ꯊꯃꯣꯏꯗ ꯈꯜꯂꯝꯃꯤ ꯑꯗꯨꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯕꯨ ꯐꯥꯖꯤꯟꯗꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯊꯋꯥꯏ ꯑꯗꯨ ꯁꯤꯖꯤꯟꯅꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯑꯣꯛꯁꯤꯡ ꯑꯗꯨꯁꯨ ꯍꯥꯏꯔꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯄꯨꯔꯛꯄ ꯄꯥꯝꯈꯤ꯫ ꯁꯤꯟ ꯑꯁꯤꯗ ꯎꯠꯂꯝꯃꯤ ꯗꯨꯔꯥꯗꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯗ꯭ꯔꯦꯒꯥꯁꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯧꯗꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯗ꯭ꯔꯦꯒꯥ ꯑꯗꯨ ꯃꯕꯨꯛ ꯄꯦꯟ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯗꯨꯔꯥꯗꯟꯅ ꯕ꯭ꯂꯦꯛ ꯍꯦꯟꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯒꯨꯜꯗꯥꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯗ꯭ꯔꯦꯒꯥꯒꯤ ꯑꯋꯥꯕ ꯑꯗꯨ ꯎꯕꯗ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯗ꯭ꯔꯦꯒꯥꯁꯨ ꯈꯪꯍꯧꯗꯅ ꯃꯆꯥ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯗ꯭ꯔꯦꯒꯥꯒꯤ ꯃꯆꯥ ꯑꯗꯨ ꯑꯁꯤꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯛꯈꯤ꯫
ꯑꯗꯨꯕꯨ ꯑꯣꯛꯁꯤꯡꯒꯤ ꯂꯤꯗꯔ ꯒꯨꯜꯗꯥꯟ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯐꯥꯎꯔꯕ ꯃꯦꯖꯤꯛꯁꯤꯌꯟ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯐꯦꯜ ꯃꯦꯖꯤꯛ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤꯕ ꯁꯖꯤ ꯑꯃꯒꯤ ꯊꯋꯥꯏ ꯂꯧꯊꯣꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨ ꯈꯪꯍꯧꯗꯅ ꯍꯤꯡꯒꯠꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯊꯋꯥꯏ ꯍꯤꯡꯒꯠꯂꯛꯄ ꯑꯗꯨ ꯎꯕꯗ ꯗꯨꯔꯥꯇꯟ ꯑꯃꯁꯨꯡ ꯗ꯭ꯔꯦꯒ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯁꯤꯟ ꯑꯁꯤꯗ ꯑꯥꯏꯔꯟ ꯐꯣꯔꯁꯀꯤ ꯅꯤꯡꯊꯧ ꯑꯗꯨ ꯎꯠꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯃꯥꯟꯗꯔ ꯂꯣꯊꯔꯁꯨ ꯂꯩꯔꯝꯃꯤ꯫ ꯂꯣꯊꯔꯅ ꯄꯥꯎ ꯐꯪꯂꯝꯃꯤ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯑꯣꯏꯒꯗꯧꯔꯦ ꯍꯥꯏꯕꯗꯨ꯫ ꯄꯥꯎ ꯑꯗꯨ ꯈꯪꯂꯕ ꯃꯇꯨꯡꯗ ꯂꯣꯊꯔꯅ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯁ꯭ꯇꯣꯔꯝꯋꯤꯟꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯈꯥꯠꯒꯔ ꯀꯧꯔꯕ ꯃꯦꯖꯤꯛꯁꯤꯌꯟ ꯑꯃꯅ ꯑꯁꯤꯕꯒꯤ ꯍꯛꯆꯥꯡꯁꯤꯡꯕꯨ ꯌꯦꯡꯁꯤꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯥꯠꯒꯔ ꯍꯥꯏꯔꯤꯕ ꯖꯥꯗꯨꯒꯔ ꯑꯁꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯐꯝ ꯑꯗꯨꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯋꯥꯕ ꯑꯗꯨ ꯀꯟꯕꯤꯅꯕ ꯊꯥꯔꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯊꯔꯅ ꯈꯦꯠꯒꯔꯕꯨ ꯐꯥꯔꯝꯃꯤ꯫ ꯃꯇꯨꯡꯗ ꯈꯦꯠꯒꯔꯅ ꯑꯁꯤꯕꯒꯤ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯌꯦꯡꯕꯒꯤ ꯑꯌꯥꯕ ꯂꯣꯊꯔꯗꯒꯤ ꯂꯧꯔꯝꯃꯤ꯫ ꯖꯥꯗꯨꯒꯔ ꯈꯦꯠꯒꯔꯅ ꯍꯥꯏꯔꯝꯃꯤ, ꯑꯁꯤꯕꯒꯤ ꯍꯛꯆꯥꯡꯁꯤꯡ ꯑꯁꯤ ꯌꯦꯡꯂꯕ ꯊꯣꯛꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯔꯝ ꯍꯥꯏꯅ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯔꯗꯤ ꯈꯪꯕ ꯉꯝꯒꯅꯤ꯫ ꯃꯇꯨꯡꯗ ꯃꯤꯑꯣꯏꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯆꯦꯛ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯑꯁꯤꯕꯒꯤ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯈꯦ ꯑꯗꯨ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯁꯪꯕ ꯃꯆꯨꯒꯤ ꯃꯩꯉꯥꯟ ꯑꯃ ꯊꯣꯛꯂꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯈꯥꯠꯒꯔꯅ ꯈꯪꯕ ꯍꯧꯔꯝꯃꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯐꯦꯜ ꯃꯦꯖꯤꯛ ꯇꯧꯗꯨꯅ ꯂꯥꯟꯗꯥꯕ ꯍꯧꯔꯛꯂꯦ ꯍꯥꯏꯕꯗꯨ꯫ ꯄꯥꯎꯁꯤꯡ ꯑꯗꯨ ꯈꯦꯠꯒꯔꯅ ꯂꯣꯊꯔꯗ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯨꯡꯗ ꯈꯦꯠꯒꯔ ꯑꯃꯁꯨꯡ ꯂꯣꯊꯔ ꯅꯤꯡꯊꯧꯂꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯈꯦꯠꯒꯔꯅ ꯄꯥꯎ ꯈꯨꯗꯤꯡꯃꯛ ꯐꯦꯜ ꯃꯦꯖꯤꯛ ꯇꯧꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯟꯗꯥꯔꯛꯂꯦ ꯍꯥꯏꯕꯗꯨ ꯅꯤꯡꯊꯧꯂꯦꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯂꯦꯟꯅ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯅꯤ ꯍꯥꯏꯕꯗꯨ ꯈꯪꯂꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯊꯣꯛꯂꯗꯨꯅ ꯖꯥꯗꯨꯒꯔ ꯃꯦꯗꯤꯞꯄꯨ ꯀꯧꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯈꯨꯗꯣꯞ ꯑꯗꯨ ꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯗꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕꯒꯤꯗꯃꯛ ꯖꯥꯗꯨꯒꯔ ꯃꯦꯗꯤꯞꯄꯨ ꯀꯧꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯨꯡꯗ ꯈꯦꯠꯒꯔ ꯑꯃꯁꯨꯡ ꯂꯣꯊꯔꯅ ꯃꯍꯥꯛꯀꯤ ꯑꯄꯥꯏꯕ ꯎꯆꯦꯛ ꯑꯗꯨ ꯇꯣꯡꯗꯨꯅ ꯖꯥꯗꯨꯒꯔ ꯃꯦꯗꯤꯞ ꯂꯩꯕ ꯃꯐꯝ ꯑꯗꯨ ꯇꯥꯟꯅ ꯆꯠꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯂꯣꯊꯔꯅ ꯃꯦꯗꯤꯞꯄꯨ ꯎꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯊꯛꯂꯣꯝꯗ ꯀꯥꯈꯠꯂꯝꯃꯤ꯫ ꯈꯦꯠꯒꯔꯅ ꯃꯈꯥꯗ ꯂꯩꯍꯧꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯖꯥꯗꯨꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯥꯔꯝꯃꯤ꯫ ꯂꯣꯊꯔꯅ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯖꯥꯗꯨꯒꯔ ꯃꯦꯗꯤꯞꯅ ꯆꯥꯎꯔꯕ ꯁ꯭ꯇꯦꯆꯨ ꯑꯃ ꯁꯥꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯣꯊꯔꯅ ꯅꯤꯡꯊꯧꯂꯦꯟꯅ ꯍꯥꯏꯔꯛꯄ ꯄꯥꯎꯖꯦꯜ ꯈꯨꯗꯤꯡꯃꯛ ꯖꯥꯗꯨꯒꯔ ꯃꯦꯗꯤꯞꯇ ꯍꯥꯏꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯈꯦꯠꯒꯔꯅ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯦꯞ ꯑꯗꯨꯗ ꯂꯩꯕ ꯃꯇꯝꯗ ꯂꯥꯏꯃꯨ ꯅꯨꯄꯤ ꯑꯃꯅ ꯆꯠꯈꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯂꯥꯏꯃꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯤꯡꯇꯝꯅ ꯁꯨꯝ ꯊꯤꯔꯛꯄꯗ ꯂꯥꯏꯃꯨ ꯅꯨꯄꯤ ꯑꯗꯨ ꯐꯪꯂꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯏꯗꯨꯅ ꯄꯨꯔꯛꯈꯤ꯫ ꯖꯥꯗꯨꯒꯔ ꯃꯦꯗꯤꯞꯅ ꯃꯍꯥꯛꯀꯤ ꯄꯋꯥꯔ ꯁꯤꯖꯤꯟꯅꯗꯨꯅ ꯈꯦꯠꯒꯔ ꯑꯃꯁꯨꯡ ꯂꯣꯊꯔꯒ ꯃꯈꯣꯏ ꯄꯨꯟꯅ ꯅꯤꯡꯊꯧꯂꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯦꯗꯤꯞꯅ ꯅꯤꯡꯊꯧꯂꯦꯟꯒ ꯎꯅꯔꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯈꯪꯅꯕꯒꯤꯗꯃꯛꯇ ꯇꯣꯞ ꯊꯣꯛꯄ ꯂꯥꯟꯃꯤꯁꯤꯡꯅ ꯁꯤꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯕ ꯃꯇꯨꯡꯗ ꯖꯥꯗꯨꯒꯔ ꯃꯦꯗꯤꯞꯀꯤ ꯄꯨꯛꯅꯤꯡꯗ ꯈꯪꯕ ꯍꯧꯔꯝꯃꯤ ꯃꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯐꯦꯜ ꯃꯦꯖꯤꯛ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯕ ꯍꯧꯔꯛꯂꯦ ꯍꯥꯏꯕꯗꯨ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯑꯣꯛꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯔꯛꯈꯤ꯫ ꯃꯇꯨꯡꯗ ꯃꯦꯗꯤꯞꯅ ꯃꯍꯥꯛꯀꯤ ꯐꯦꯜ ꯃꯦꯖꯤꯛ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯑꯣꯛ ꯈꯔ ꯍꯥꯠꯄ ꯍꯧꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯑꯣꯛꯁ ꯈꯔꯗꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯦꯗꯤꯞꯅ ꯃꯍꯥꯛꯀꯤ ꯐꯦꯜ ꯃꯦꯖꯤꯛ ꯁꯤꯖꯤꯟꯅꯔꯨꯕꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯣꯛꯊꯕ ꯑꯃꯗꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯨꯡꯗ ꯃꯍꯥꯛ ꯍꯥꯟꯅꯒꯤ ꯂꯩꯐꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯗꯨꯔꯥꯇꯟꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏꯕꯨ ꯀꯟꯖꯅꯕꯒꯤ ꯆꯦꯟꯗꯨꯅ ꯂꯥꯛꯄꯗ ꯒꯣꯔꯅꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯗꯨꯔꯥꯇꯟꯅ ꯃꯍꯥꯛꯀꯤ ꯊꯥꯡꯁꯥꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯒꯣꯔꯅꯥꯕꯨ ꯄꯨꯜꯂꯤꯕ ꯆꯦꯟ ꯑꯗꯨ ꯀꯛꯊꯠꯇꯨꯅ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯈꯦꯠꯒꯔꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯖꯥꯗꯨꯒꯤ ꯄꯋꯥꯔ ꯄꯨꯊꯣꯛꯇꯨꯅ ꯒꯣꯔꯅꯥꯕꯨ ꯐꯥꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯂꯣꯊꯔ ꯑꯃꯁꯨꯡ ꯈꯦꯠꯒꯔꯅ ꯒꯣꯔꯅꯥꯕꯨ ꯄꯨꯗꯨꯅ ꯅꯤꯡꯊꯧꯂꯦꯟꯒꯤ ꯃꯅꯥꯛꯇꯝꯅ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯒꯣꯔꯅꯥꯅ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯅꯤꯡꯊꯧꯂꯦꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯣꯛꯁꯤꯡꯒꯤ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃ ꯂꯩ, ꯍꯥꯏꯔꯤꯕ ꯁꯪꯁꯥꯔ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯂꯣꯏꯁꯤꯜꯂꯛꯂꯦ, ꯑꯗꯨꯒ ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯁꯪꯁꯥꯔ ꯑꯁꯤꯁꯨ ꯇꯞꯅ ꯇꯞꯅ ꯂꯣꯏꯁꯤꯜꯂꯛꯂꯒꯅꯤ, ꯃꯔꯝꯗꯤ ꯑꯣꯛꯁꯤꯡꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯐꯠꯇ꯭ꯔꯕ ꯐꯦꯜ ꯃꯦꯖꯤꯛ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯐꯦꯜ ꯃꯦꯖꯤꯛꯀꯤ ꯁꯥꯏꯗ ꯏꯐꯦꯛꯅ ꯃꯍꯥꯛꯅ ꯆꯠꯂꯨꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯝꯃꯤ ꯍꯥꯏꯅ ꯅꯤꯡꯊꯧꯂꯦꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯂꯦꯟꯅ ꯒꯣꯔꯅꯥꯒꯤ ꯊꯝꯃꯣꯏ ꯑꯗꯨ ꯈꯪꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯒꯣꯔꯅꯥꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯊꯣꯛꯂꯒꯗꯤ ꯅꯍꯥꯛꯄꯨꯁꯨ ꯁꯣꯏꯗꯅ ꯊꯥꯗꯣꯛꯄꯤꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯑꯣꯛꯁꯤꯡꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯒꯨꯜꯗꯥꯟ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ, ꯃꯔꯝꯗꯤ ꯕ꯭ꯂꯦꯛ ꯍꯦꯟ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯣꯛꯁ ꯀꯌꯥꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗꯒꯤ ꯃꯥꯏꯊꯤꯔꯒ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ
ꯇꯥꯅ ꯒꯨꯜꯗꯥꯅ ꯕ꯭ꯂꯦꯛ ꯍꯦꯟꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯐꯦꯜ ꯃꯦꯖꯤꯛ ꯇꯧꯗꯨꯅ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨ ꯊꯥꯗꯣꯛꯎ ꯍꯥꯏꯅ꯫ ꯊꯃꯣꯏ ꯆꯥꯎꯔꯕ ꯗꯨꯔꯥꯇꯟꯒꯤ ꯃꯐꯝꯗꯗꯤ ꯕ꯭ꯂꯦꯛ ꯍꯦꯟꯅ ꯃꯁꯥ ꯃꯇꯣꯝꯇ ꯁꯨꯁꯥꯏꯠ ꯇꯧꯗꯨꯅ ꯁꯤꯖꯕ ꯑꯗꯨ ꯄꯥꯝꯂꯝꯗꯦ꯫ ꯑꯗꯨꯅ ꯗꯨꯔꯥꯇꯟ ꯆꯪꯂꯛꯇꯨꯅ ꯕ꯭ꯂꯦꯛ ꯍꯦꯟꯕꯨ ꯀꯟꯕꯤꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯒꯨꯜꯗꯥꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯁꯥꯎꯕ ꯍꯦꯟꯒꯠꯂꯝꯃꯤ꯫ ꯃꯇꯨꯡꯗ ꯗꯨꯔꯥꯇꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯒꯨꯜꯗꯥꯟꯗ ꯁꯣꯏꯈꯔꯦ ꯂꯥꯟꯈꯔꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯁꯤꯟ ꯑꯁꯤꯗ ꯈꯦꯠꯒꯔꯅ ꯐꯦꯜ ꯃꯦꯖꯤꯛꯀꯤ ꯃꯔꯝꯗ ꯊꯤꯖꯤꯟꯕ ꯍꯧꯗꯨꯅ ꯂꯥꯏꯔꯤꯛ ꯀꯌꯥ ꯄꯥꯕ ꯍꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯔꯨꯕ ꯃꯇꯝꯗ ꯐꯦꯜ ꯃꯦꯖꯤꯛꯀꯤ ꯃꯔꯝꯗ ꯏꯔꯝꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯁꯨꯝ ꯄꯥꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥꯍꯩ ꯈꯔ ꯏꯔꯝꯃꯤ ꯃꯗꯨꯗꯤ ꯑꯃꯝꯕꯗꯒꯤ ꯑꯉꯥꯟꯕ ꯑꯁꯤ ꯍꯧꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯑꯉꯥꯟꯕꯗꯒꯤ ꯑꯃꯝꯕ ꯍꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯅ꯫ ꯁꯤꯟ ꯑꯁꯤꯗ ꯗꯨꯔꯥꯇꯟ ꯑꯃꯁꯨꯡ ꯑꯣꯛꯁ ꯈꯔ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯗꯨꯔꯥꯇꯟꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯝꯃꯤ ꯑꯗꯨꯗꯤ ꯍꯥꯟꯅ ꯃꯈꯣꯏꯅ ꯂꯩꯔꯝꯃꯤꯕ ꯁꯪꯁꯥꯔ ꯑꯁꯤꯁꯨ ꯒꯨꯜꯗꯥꯟꯅ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯇꯧꯗꯨꯅ ꯃꯥꯡꯍꯟ ꯇꯥꯍꯜꯂꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯂꯩꯔꯤꯕ ꯁꯪꯁꯥꯔ ꯑꯁꯤꯁꯨ ꯃꯍꯥꯛꯅ ꯐꯦꯜ ꯃꯦꯖꯤꯛ ꯇꯧꯗꯨꯅ ꯃꯥꯡꯍꯟ ꯇꯥꯍꯜꯂꯒꯅꯤ ꯍꯥꯏꯕꯗꯨ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯂꯩꯔꯤꯕ ꯁꯪꯁꯥꯔ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯗꯨꯔꯥꯇꯟꯒꯤ ꯋꯥꯈꯜꯗ ꯒꯨꯜꯗꯥꯟꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕꯒꯤ ꯊꯕꯛ ꯈꯔꯗꯤ ꯇꯧꯒꯦ ꯈꯜꯂꯝꯃꯤ꯫ ꯁꯤꯟ ꯑꯁꯤꯗ ꯒꯣꯔꯣꯅꯥꯁꯨ ꯅꯤꯡꯊꯧꯂꯦꯟꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯖꯔꯛꯄ ꯑꯗꯨ ꯌꯥꯔꯝꯃꯤ꯫ ꯂꯣꯊꯔꯅ ꯒꯣꯔꯣꯅꯥꯅ ꯍꯥꯟꯅ ꯁꯦꯠꯂꯛꯂꯤꯕ ꯐꯤꯖꯣꯜꯁꯤꯡ ꯑꯗꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯐꯤꯖꯣꯜ ꯄꯤꯗꯨꯅ ꯍꯣꯡꯗꯣꯛꯍꯜꯂꯝꯃꯤ꯫ ꯇꯨꯡꯗ ꯃꯈꯣꯏꯅ ꯑꯣꯛꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯣꯊꯔꯅ ꯃꯐꯝ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕꯁꯤꯡ ꯑꯁꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯣ ꯍꯥꯏꯅ꯫ ꯑꯗꯨ ꯎꯕꯗ ꯒꯣꯔꯣꯅꯥꯅ ꯍꯥꯏꯔꯝꯃꯤ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕꯁꯤꯡ ꯑꯁꯤꯒꯤ ꯊꯋꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯒꯨꯜꯗꯥꯟꯅ ꯐꯦꯜ ꯃꯦꯖꯤꯛ ꯇꯧꯗꯨꯅ ꯆꯥꯎꯔꯕ ꯃꯦꯖꯤꯛꯀꯤ ꯄꯣꯔꯇꯦꯜ ꯑꯃ ꯁꯦꯝꯗꯨꯅ ꯍꯥꯟꯅ ꯁꯪꯁꯥꯔ ꯑꯇꯣꯞꯄꯗ ꯂꯩꯍꯧꯔꯤꯕ ꯑꯣꯛꯁꯤꯡ ꯑꯗꯨ ꯍꯥꯏꯔꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯄꯨꯔꯛꯄ ꯄꯥꯝꯃꯤ ꯍꯥꯏꯅ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕꯁꯤꯡ ꯑꯗꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯅꯤ꯫ ꯇꯧꯗꯨꯅ ꯗꯨꯔꯥꯇꯟꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯖꯥꯗꯨꯒꯔ ꯈꯦꯠꯒꯔꯕꯨ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯣꯛꯁꯤꯡꯒꯤ ꯂꯤꯗꯔ ꯒꯨꯜꯗꯥꯟꯅ ꯐꯦꯜ ꯃꯦꯖꯤꯛ ꯁꯤꯖꯤꯟꯅꯕ ꯑꯗꯨꯕꯨ ꯊꯤꯡꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯔꯝꯃꯤ꯫ ꯊꯤꯡꯅꯕꯒꯤꯗꯃꯛꯇ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒ ꯑꯩꯈꯣꯏꯒ ꯄꯨꯟꯁꯤꯟꯗꯨꯅ ꯒꯨꯜꯗꯥꯟꯒꯤ ꯃꯊꯛꯇ ꯂꯥꯟ ꯇꯧꯁꯤ ꯍꯥꯏꯅ꯫ ꯈꯦꯠꯒꯔ ꯊꯥꯗꯣꯛꯂꯝꯃꯒ ꯗꯨꯔꯥꯇꯟꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯣꯊꯔ ꯑꯃꯁꯨꯡ ꯒꯣꯔꯣꯅꯥ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯂꯦꯟꯗ ꯗꯨꯔꯥꯇꯟꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯂꯦꯟꯁꯨ ꯐꯦꯜ ꯃꯦꯖꯤꯛ ꯑꯗꯨꯕꯨ ꯊꯤꯡꯕ ꯄꯥꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯗꯨꯔꯥꯇꯟꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯌꯥꯔꯝꯃꯤ꯫ ꯅꯤꯡꯊꯧꯂꯦꯟꯒꯤ ꯅꯨꯄꯤꯅ ꯒꯣꯔꯣꯅꯥꯗ ꯊꯥꯡ ꯑꯃ ꯄꯤꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯊꯥꯡ ꯑꯁꯤ ꯃꯊꯧ ꯇꯥꯔꯛꯄꯗ ꯁꯤꯖꯤꯟꯅꯧ ꯍꯥꯏꯅ꯫ ꯁꯤꯟ ꯑꯁꯤꯗ ꯃꯦꯗꯤꯞꯅ ꯈꯦꯠꯒꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯐꯦꯜ ꯃꯦꯖꯤꯛꯀꯤ ꯃꯔꯝꯗ ꯔꯤꯁꯔꯁ ꯇꯧꯕ ꯑꯗꯨ ꯈꯪꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯦꯗꯤꯞꯅ ꯆꯪꯂꯛꯇꯨꯅ ꯈꯦꯠꯒꯔꯅ ꯔꯤꯁꯔꯁ ꯇꯧꯔꯤꯕ ꯆꯦ ꯆꯥꯡꯁꯤꯡ ꯑꯗꯨ ꯄꯨꯝꯅꯃꯛ ꯃꯩ ꯂꯣꯏꯅ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯃꯦꯗꯤꯞꯅ ꯍꯥꯏꯔꯝꯃꯤ ꯐꯦꯜ ꯃꯦꯖꯤꯛꯀꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯩꯒꯤ ꯏꯊꯧꯅꯤ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯁꯤꯟꯅꯧ ꯍꯥꯏꯅ꯫ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯅꯤꯡꯊꯧꯂꯦꯟꯁꯨ ꯗꯨꯔꯥꯇꯟꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯨꯗꯨꯅ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨ ꯇꯥꯟꯅ ꯆꯠꯂꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯃꯈꯣꯏ ꯎꯅꯔꯕ ꯃꯇꯨꯡꯗ ꯗꯨꯔꯥꯇꯟꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯂꯤꯗꯔ ꯐꯠꯇ꯭ꯔꯕ ꯒꯨꯜꯗꯥꯟꯕꯨ ꯍꯥꯠꯅꯕꯒꯤ ꯄ꯭ꯂꯥꯟ ꯑꯃ ꯁꯤꯟꯖꯦ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕ ꯑꯣꯛ ꯕ꯭ꯂꯦꯛ ꯍꯦꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏ ꯈꯔꯅ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯑꯣꯛꯁ ꯑꯃꯁꯨꯡ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯂꯥꯟ ꯑꯃ ꯁꯣꯛꯅꯕ ꯍꯧꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯖꯥꯗꯨꯒꯔ ꯃꯦꯗꯤꯞꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯖꯥꯗꯨꯒꯔ ꯃꯦꯗꯤꯞꯅ ꯃꯍꯥꯛꯀꯤ ꯐꯦꯜ ꯃꯦꯖꯤꯛ ꯁꯤꯖꯤꯟꯅꯗꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯁꯨꯡ ꯑꯣꯛꯁꯤꯡꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯩꯒꯤ ꯋꯥꯜ ꯑꯃ ꯁꯦꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯣꯊꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯍꯥꯏꯔꯤꯕ ꯋꯥꯜ ꯑꯗꯨꯒꯤ ꯅꯥꯀꯟ ꯑꯃꯗ ꯂꯩꯍꯧꯗꯨꯅ ꯑꯀꯟꯕ ꯑꯣꯛꯁꯤꯡ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯔꯝꯃꯤ꯫ ꯂꯣꯊꯔꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯦꯖꯤꯛꯀꯤ ꯋꯥꯜ ꯑꯗꯨꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯋꯥꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯤꯡꯁꯤꯟꯅꯕ ꯍꯣꯠꯅꯕ ꯑꯗꯨ ꯉꯝꯂꯝꯗꯦ꯫ ꯕ꯭ꯂꯦꯛ ꯍꯦꯟꯅ ꯂꯣꯊꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯂꯣꯊꯔꯅ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯇꯟꯖꯥ ꯐꯪꯂꯕꯗꯤ ꯕ꯭ꯂꯦꯛ ꯍꯦꯟꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ꯫ ꯁꯤꯟ ꯑꯁꯤꯗ ꯒꯣꯔꯣꯅꯥ ꯑꯃꯁꯨꯡ ꯈꯦꯠꯒꯔꯅ ꯖꯥꯗꯨꯒꯔ ꯃꯦꯗꯤꯞꯅ ꯋꯥꯟꯊꯗꯨꯅ ꯇꯥꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯃꯐꯝ ꯑꯃꯗ ꯄꯔꯛꯈꯤ꯫ ꯃꯈꯥ ꯇꯥꯅ ꯃꯈꯣꯏꯅ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯖꯥꯗꯨꯒꯔ ꯃꯦꯗꯤꯞꯅ ꯐꯦꯜ ꯃꯦꯖꯤꯛ ꯀꯌꯥ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯕꯗꯨ꯫ ꯃꯈꯥ ꯇꯥꯅ ꯃꯦꯗꯤꯞꯅ ꯐꯦꯜ ꯃꯦꯖꯤꯛ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯖꯥꯗꯨꯒꯤ ꯂꯝꯕꯤ ꯑꯃ ꯁꯦꯝꯗꯨꯅ ꯐꯠꯇ꯭ꯔꯕ ꯁꯪꯁꯥꯔ ꯑꯗꯨꯗꯒꯤ ꯑꯣꯛꯁꯤꯡ ꯑꯗꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯄꯔꯛꯄꯅꯤ ꯍꯥꯏꯕꯗꯨꯁꯨ ꯈꯪꯕ ꯍꯧꯔꯝꯃꯤ꯫ ꯈꯦꯠꯒꯔꯒꯤ ꯊꯃꯣꯏꯗꯗꯤ ꯐꯥꯎꯔꯝꯃꯤ ꯃꯦꯗꯤꯞꯅ ꯇꯧꯔꯤꯕ ꯐꯠꯇ꯭ꯔꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯊꯤꯡꯒꯦ ꯍꯥꯏꯅ꯫
Sin asida Guldana Duratan gi mathakta jamna sormi maramdi Duratan na taibang miyoibaga punsinnaduna mahaki mathakta landana ba honari haibadu maduna maram oiraga Ox Black Hand amasung mahaki loinaba miyoisingda Duratan amasung akoigi imung manung hatnaba dakung biram patana Black Hand na Duratan ga loinaba mising hat pa horami patana Duratan gi nupi amasung Draga gi masanupa adubu hatnaba koitan tanarami sida Khedgar na Jadugar Prithvi gi khwaidagi hena powerba Council of Six haina khangnaba Jadugar adugi manakta laklami iba Jadugar asina taibang miyoibabu ngakpi senbirami Khedgar na Jadugar adugi manak sangsilaktuna mahaki wari pumba Jadugar aduda hairami Medipna Hell Magic kaya sizinaduna taibang pan sangsara sibu loisinaba kanna honari haina da Khedgar na Council of Six da Elodai gi maramda hanglami da makoina Jadugi power sizinaduna Elodai adubu hangladuna Elodai adu hanglaba matungda Khadgar manungda changlami changlaba matungda mahangna laimu nupi aduga thengnarami laimu nupi aduna hairami Medipna fatraba Hell Magic kaya sizinaduna Prithvi asibu loisinaba kanna honaribani karigumba nakoina thingaudragadi hairiba nakoina leiriba sangsaradu tamna loisinkragani haina Khedgar na khumlami aingonda Jadugar Medippu thingba ngambagi power adu yaugde haina madudagi laimu nupi aduna nasagi thamoibu nasana thajaba tamu madu oragadi nangna khaliba thabak adu pangtokpa ngamgani haina matungda amambadagi anganba horakpani anganbadagi amamba horakpani hairaga Jadugar nupi adu mafam adudagi mangkhirami adubu Khedgar gi wakhandadi khanglamde laimu nupi aduna kari hairamlibano haibadu sinnasida ningthaulen Khedgar Gorona makoi mayam punduna fatraba Ox Guldan gi mathakta landanaba wa tanarami adubu makoina wa tanarengai gi matang asida fatraba Jadugar Medip adusu mafam asida laklami Thargi wakhanda phawrami mahaki masanapa sikram matungda punamak asi Jadugar Medip na thonbani haibadu puna maram oraga Lothar amasung Medip mafam asida khanarami adubu Jadugar Medip na hariba wafamsing aduda ningthaulen chu loina thajarami maram aduna Lothar bu matam kharagi oina cave manungda phajinduna thambirami tungda ningthaulen Gorona amasung makoigi jamlaba lanmising Guldan gi mathakta lan taunaba chatkirami Medipna fatraba wahi kaya sizinaduna ningthaulen adubu thajahalami aduga tasengna Medipna ningthaulen adugi mateng pangwadi pamlamde gasu mafam aduda khanghaudana laktuna Lothar bu phajinduna thamliba mafam adudagi thadokpirami gana Lothar da hairami karigumba aikoina sangsara sibu kangi hairagadi Jadugar Medipna leiriba mafam adu tana chatpa mathau tai haina da Khedgar na mahaki Jadugi power sizinaduna Khedgar amasung Lothar makoyani Jadugar Medipna leiriba mafam adu tana chalami sinnasida Draga na mahaki masanapa puduna kanna chelakladuna turen amagi torban tamna jaurami aduga masanapa adubu turen adugi isen aduda posak amada haptuna tauthahalami Hogdana fatraba Ox ama mafam aduda laklami makoi akanba mawongda punarami makoi animak mafam aduda sirami sinnasida Duratan na makoigi jamlaba Ox singbu kannabagidamakta fatraba Ox Guldan ga punaba tarami da makoi ani yamna kanba mawongda fight tawba horami da Duratan na mahaki akanba pangkat puthabtuna Guldan pudaba horami matungda Guldan na mahaki Hell Magic ki power sizinaduna Duratan bu chaphaiduna halami hatana Duratan dagi lokpokpa power adu mahaki right hand Black Hand da thajinduna Black Hand bu mahaki mapangan hena kakhalhalami tubu mafam aduda lemba Oxing adugi wakhanda khalami Guldan haibasi pukchen sengde amasung mahak leader amu oibagi wakhan jaude haibadu ana mafam aduda lemba Oxing adu akan mamongda mahaki Hell Magic sizinaduna kihelami karigumba nahak koina lamhenba tholagadi Duratan hatkibagi mawonggum nakoisu loina hatkani haina sinnasida Khedgar amasung Lothar na Jadugar Medip ki manak chatpa matamda Jadugar Medip na mahaki fatraba Hell Magic kaya tawduna leirami makhatana Medip na mahaki fatraba Hell Magic sizinaduna Jadugi portena ama semduna hana topa sangsara amada leihuriba Oxing adubu hairiba taibang miyoibagi sangsara sida puraknaba yamna kanna honarami adubu hairiba Jadugi porten lambi adu thingnaba Khedgar su mahaki akanba Jadu puthokuna yamna kanna honarami da Medipna mahakna hana saduna thamliba chauraba statue adu thawai hapsinduna Lothar amasung Khedgar gi mathakta
ꯍꯦꯛ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯅꯤꯡꯊꯧꯂꯦꯟꯅ ꯃꯍꯥꯛꯀꯤ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯒꯨꯜꯗꯥꯟꯒ ꯈꯟꯅꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯂꯦꯟꯅ ꯂꯥꯛꯄ ꯃꯇꯝꯗ ꯒꯣꯔꯣꯅꯥꯁꯨ ꯅꯤꯡꯊꯧꯂꯦꯟꯒꯤ ꯃꯥꯌꯣꯛꯇ ꯁꯄꯣꯔꯠ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯟꯗꯨꯅ ꯑꯣꯛꯁꯤꯡꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯒꯨꯜꯗꯥꯟꯅ ꯃꯈꯣꯏꯒꯤ ꯂꯩꯍꯧꯔꯤꯕ ꯑꯣꯛꯁꯤꯡ ꯑꯗꯨ ꯄꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯄꯤꯟꯗꯨꯅ ꯊꯝꯂꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯐꯦꯜ ꯃꯦꯖꯤꯛ ꯇꯧꯗꯨꯅ ꯄꯣꯔꯇꯦꯟ ꯁꯦꯝꯗꯨꯅ ꯍꯥꯏꯔꯤꯕ ꯁꯪꯁꯥꯔ ꯑꯗꯨꯗꯒꯤ ꯂꯩꯍꯧꯔꯤꯕ ꯑꯣꯛꯁꯤꯡ ꯑꯗꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯂꯣꯏꯅ ꯄꯣꯔꯛꯇꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯂꯣꯊꯔ ꯑꯃꯁꯨꯡ ꯈꯦꯔꯀꯔ ꯄꯨꯟꯗꯨꯅ ꯃꯦꯗꯤꯞꯀ ꯀꯟꯅ ꯐꯨꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯦꯗꯤꯞꯅ ꯇꯧꯔꯤꯕ ꯐꯦꯜ ꯃꯦꯖꯤꯛꯀꯤ ꯐꯠꯇ꯭ꯔꯕ ꯄ꯭ꯂꯥꯟ ꯑꯗꯨꯕꯨ ꯊꯤꯡꯅꯕ ꯃꯈꯣꯏꯁꯨ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯃꯦꯗꯤꯞꯅ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯅ ꯄꯣꯔꯇꯦꯟ ꯑꯗꯨ ꯍꯥꯡꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯟꯇ꯭ꯔ ꯑꯗꯨ ꯁꯣꯟꯕ ꯍꯧꯔꯝꯃꯤ꯫ ꯂꯣꯊꯔꯁꯨ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯦꯗꯤꯞꯅ ꯁꯣꯜꯂꯤꯕ ꯃꯟꯇ꯭ꯔ ꯑꯗꯨ ꯊꯤꯡꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯦꯔꯀꯔꯅ ꯖꯥꯗꯨꯒꯤ ꯃꯟꯇ꯭ꯔ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯅ ꯁꯦꯝꯂꯤꯕ ꯆꯥꯎꯔꯕ ꯁ꯭ꯇꯦꯆꯨ ꯑꯗꯨꯕꯨ ꯂꯦꯡꯍꯟꯗꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯥꯗꯨꯒꯔ ꯃꯦꯗꯤꯞꯁꯨ ꯁꯥꯊꯤꯕ ꯃꯑꯣꯡꯗ ꯑꯣꯛꯁꯒꯨꯝꯕꯒꯤ ꯁꯛꯇꯝꯗ ꯂꯧꯔꯛꯈꯤ꯫ ꯂꯣꯊꯔꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯃꯇꯨꯡꯗ ꯈꯦꯔꯀꯔꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯆꯥꯎꯔꯕ ꯁ꯭ꯇꯦꯆꯨ ꯑꯗꯨ ꯃꯦꯗꯤꯞꯀꯤ ꯃꯊꯛꯇ ꯊꯥꯗꯔꯝꯃꯤ꯫ ꯃꯦꯗꯤꯞꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯋꯥꯟꯊꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯈꯦꯔꯀꯔꯅ ꯂꯣꯊꯔꯕꯨ ꯉꯥꯛꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯗꯅ ꯂꯣꯊꯔꯅ ꯃꯍꯥꯛꯀꯤ ꯑꯄꯥꯏꯕ ꯎꯆꯦꯛ ꯑꯗꯨꯗ ꯅꯤꯡꯊꯧꯂꯦꯟꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯇꯣꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯂꯩꯍꯧꯔꯤꯕ ꯖꯥꯗꯨꯒꯤ ꯃꯐꯝ ꯑꯗꯨ ꯃꯩ ꯍꯧꯗꯨꯅ ꯄꯣꯈꯥꯏꯔꯝꯃꯤ꯫ ꯃꯦꯗꯤꯞꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯐꯦꯜ ꯃꯦꯖꯤꯛ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯄꯣꯔꯇꯦꯟ ꯂꯝꯕꯤ ꯑꯗꯨ ꯊꯤꯡꯂꯝꯃꯤ꯫ ꯃꯦꯗꯤꯞꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯊꯋꯥꯏꯁꯤꯡꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒꯤ ꯂꯝꯕꯤ ꯑꯃ ꯁꯦꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯂꯦꯟꯅ ꯃꯍꯥꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯒꯤ ꯊꯋꯥꯏ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯦꯗꯤꯞꯅ ꯁꯦꯝꯂꯤꯕ ꯑꯐꯕ ꯖꯥꯗꯨꯒꯤ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨ ꯄꯨꯁꯤꯟꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯂꯦꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯑꯣꯛꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯔꯝꯃꯤ꯫ ꯅꯤꯡꯊꯧꯂꯦꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯣꯛꯁꯤꯡꯕꯨ ꯍꯥꯠꯄ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯣꯛꯁꯤꯡꯁꯨ ꯅꯤꯡꯊꯧꯂꯦꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯠꯄ ꯍꯧꯔꯝꯃꯤ꯫ ꯒꯣꯔꯣꯅꯥꯁꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯤꯡꯊꯧꯂꯦꯟꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯒꯣꯔꯣꯅꯥꯅ ꯅꯤꯡꯊꯧꯂꯦꯟꯒꯤ ꯁꯪꯒꯣꯜ ꯑꯗꯨꯗ ꯇꯣꯡꯈꯠꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯠꯇꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯃꯇꯨꯡꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯦꯖꯤꯛꯀꯤ ꯄꯣꯔꯇꯦꯟ ꯋꯥꯜ ꯑꯗꯨꯒꯤ ꯃꯅꯨꯡ ꯇꯝꯅ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯂꯦꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯁꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯦꯖꯤꯛꯀꯤ ꯄꯥꯋꯔꯅ ꯁꯦꯝꯂꯤꯕ ꯄꯣꯔꯇꯦꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯂꯦꯟꯅ ꯃꯍꯥꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯒꯤ ꯊꯋꯥꯏ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯦꯗꯤꯞꯅ ꯁꯦꯝꯂꯤꯕ ꯑꯐꯕ ꯖꯥꯗꯨꯒꯤ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨ ꯄꯨꯁꯤꯟꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯨꯡꯗ ꯒꯨꯜꯗꯥꯟꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯤꯑꯣꯏꯕꯁꯤꯡꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯦꯗꯤꯞꯅ ꯁꯦꯝꯂꯤꯕ ꯖꯥꯗꯨꯒꯤ ꯋꯥꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯨꯁꯜꯂꯝꯃꯤ꯫ ꯕ꯭ꯂꯦꯛ ꯍꯦꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯣꯛꯁꯤꯡꯅ ꯅꯤꯡꯊꯧꯂꯦꯟꯒꯤ ꯃꯤꯑꯣꯏꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯠꯄ ꯍꯧꯔꯝꯃꯤ꯫ ꯅꯤꯡꯊꯧꯂꯦꯟꯅ ꯂꯥꯟ ꯑꯗꯨ ꯃꯥꯏꯊꯤꯔꯒꯅꯤ ꯈꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯡꯊꯧꯂꯦꯟꯅ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏ ꯑꯌꯥꯝꯕ ꯄꯣꯔꯇꯦꯟ ꯋꯥꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯍꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯒꯣꯔꯣꯅꯥꯅ ꯋꯥꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯦꯗꯤꯞꯀꯤ ꯃꯅꯥꯛꯇ ꯄꯥꯋꯔ ꯌꯥꯝꯅ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯁꯦꯝꯂꯤꯕ ꯂꯝꯕꯤ ꯑꯗꯨ ꯀꯨꯏꯅ ꯆꯠꯂꯝꯗꯦ꯫ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯝꯕꯤ ꯑꯗꯨ ꯊꯤꯡꯈꯤꯔꯝꯃꯤ꯫ ꯂꯝꯕꯤ ꯑꯗꯨ ꯊꯤꯡꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯅꯤꯡꯊꯧꯂꯦꯟꯁꯨ ꯈꯪꯂꯝꯃꯤ ꯃꯦꯗꯤꯞꯀꯤ ꯊꯋꯥꯏ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯗꯨ꯫ ꯅꯤꯡꯊꯧꯂꯦꯟ, ꯒꯣꯔꯣꯅꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯈꯔꯗꯤ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯕ ꯅꯪꯍꯧꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯕ꯭ꯂꯦꯛ ꯍꯦꯟꯒ ꯂꯥꯛꯃꯤꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯐꯨꯅꯕ ꯇꯥꯔꯝꯃꯤ꯫ ꯃꯇꯨꯡꯗ ꯕ꯭ꯂꯦꯛ ꯍꯦꯟꯅ ꯅꯤꯡꯊꯧꯂꯦꯟꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯂꯦꯟꯅ ꯒꯣꯔꯣꯅꯥꯗ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏ ꯑꯅꯤ ꯁꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯀꯥꯟꯅꯕ ꯐꯪꯂꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯑꯩꯕꯨ ꯍꯥꯠꯄꯤꯕ ꯊꯣꯛꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯨ ꯐꯠꯇ꯭ꯔꯕ ꯑꯣꯛꯁꯤꯡ ꯑꯁꯤꯗꯒꯤ ꯀꯟꯕ ꯉꯝꯂꯒꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯄꯨꯁꯨ ꯃꯈꯣꯏꯅ ꯑꯔꯥꯟꯕ ꯋꯥꯈꯜ ꯈꯜꯂꯝꯕ ꯑꯗꯨ ꯀꯣꯛꯄꯤꯔꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯑꯩꯕꯨ ꯍꯥꯠꯄ ꯊꯣꯛꯂꯒꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯁꯨꯡ ꯑꯣꯛꯁꯤꯡꯒꯤ ꯃꯔꯛꯇ ꯈꯟꯅꯕ ꯄꯥꯝꯂꯤꯕ ꯑꯁꯤ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯒꯅꯤ, ꯏꯪ ꯇꯞꯄ ꯁꯪꯁꯥꯔ ꯑꯃ ꯂꯥꯛꯂꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯒꯣꯔꯣꯅꯥꯅ ꯅꯤꯡꯊꯧꯂꯦꯟꯕꯨ ꯍꯥꯠꯄ ꯄꯥꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤ ꯑꯣꯛꯁꯤꯡꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯊꯥꯡ ꯃꯆꯥ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯅꯤꯡꯊꯧꯂꯦꯟꯕꯨ ꯃꯉꯛꯁꯝꯗ ꯊꯤꯟꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯅꯤꯡꯊꯧꯂꯦꯟ ꯑꯗꯨꯅ ꯁꯤꯕ ꯑꯗꯨ ꯎꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯑꯣꯛꯁꯤꯡ ꯑꯗු ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯒꯣꯔꯣꯅꯥ ꯑꯃꯁꯨꯡ ꯑꯣꯛꯁꯤꯡ ꯒꯨꯜꯗꯥꯟꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯒꯨꯜꯗꯥꯟꯅ ꯒꯣꯔꯣꯅꯥꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯂꯣꯊꯔꯁꯨ ꯃꯍꯥꯛꯀꯤ ꯑꯄꯥꯏꯕ ꯎꯆꯦꯛ ꯑꯗꯨ ꯇꯣꯡꯗꯨꯅ ꯑꯣꯛꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯑꯣꯛꯁ ꯈꯔ ꯍꯥꯠꯄ ꯍꯧꯔꯝꯃꯤ꯫ ꯅꯤꯡꯊꯧꯂꯦꯟꯅ ꯁꯤꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯣꯊꯔꯒ ꯂꯥꯛꯃꯤꯟꯅꯕ ꯑꯄꯥꯏꯕ ꯆꯥꯎꯔꯕ ꯎꯆꯦꯛ ꯑꯗꯨꯅ ꯑꯣꯛꯁꯤꯡꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯣꯛ ꯀꯌꯥꯕꯨ ꯃꯊꯪ ꯃꯊꯪ ꯆꯤꯛꯇꯨꯅ ꯍꯥꯠꯄ ꯍꯧꯔꯝꯃꯤ꯫ ꯅꯤꯡꯊꯧꯂꯦꯟꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝꯗ ꯊꯤꯟꯗꯨꯅ ꯂꯩꯔꯤꯕ ꯊꯥꯡ ꯑꯗꯨ
ꯎꯕ ꯃꯇꯝꯗ ꯂꯣꯊꯔꯅ ꯈꯪꯂꯝꯃꯤ ꯃꯔꯝꯗꯤ ꯅꯤꯡꯊꯧꯂꯦꯟ ꯑꯁꯤ ꯒꯣꯔꯣꯅꯥꯅ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕꯗꯨ꯫ ꯃꯇꯨꯡꯗ ꯅꯤꯡꯊꯧꯂꯦꯟꯕꯨ ꯄꯨꯅꯕ ꯂꯣꯊꯔꯅ ꯃꯍꯥꯛꯀꯤ ꯑꯄꯥꯏꯕ ꯎꯆꯦꯛ ꯑꯗꯨꯗ ꯇꯣꯡꯈꯠꯇꯨꯅ ꯆꯠꯀꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯨꯡꯗ ꯕ꯭ꯂꯦꯛ ꯍꯦꯟꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯇꯨꯅ ꯄꯥꯏꯈꯠꯀꯦ ꯇꯧꯔꯤꯕ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯆꯤꯡꯊꯔꯝꯃꯤ꯫ ꯂꯣꯊꯔꯅ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯃꯇꯝꯗ ꯕ꯭ꯂꯦꯛ ꯍꯦꯟꯅ ꯂꯣꯊꯔꯒ ꯆꯦꯂꯦꯟꯖ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯣꯊꯔꯒꯤ ꯊꯥꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯇꯝꯅ ꯂꯪꯁꯤꯜꯂꯝꯃꯤ꯫ ꯊꯥꯡ ꯑꯗꯨ ꯂꯪꯁꯤꯜꯂꯕ ꯃꯇꯨꯡꯗ ꯕ꯭ꯂꯦꯛ ꯍꯦꯟꯁꯨ ꯑꯁꯥꯎꯕ ꯑꯃꯒꯤ ꯁꯛꯇꯝꯒꯨꯝ ꯂꯣꯊꯔꯒ ꯐꯥꯏꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯑꯣꯛ ꯃꯌꯥꯝꯅ ꯀꯣꯏꯁꯤꯟꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯨꯡꯗ ꯂꯣꯊꯔꯅ ꯕ꯭ꯂꯦꯛ ꯍꯦꯟꯒ ꯐꯥꯏꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯣꯊꯔꯕꯨ ꯍꯥꯠꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯨꯡꯗ ꯂꯣꯊꯔ ꯑꯃꯁꯨꯡ ꯕ꯭ꯂꯦꯛ ꯍꯦꯟ ꯃꯈꯣꯏ ꯑꯅꯤ ꯐꯥꯏꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯆꯦꯟꯁꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯣꯊꯔꯅ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨꯅ ꯕ꯭ꯂꯦꯛ ꯍꯦꯟꯕꯨ ꯇꯪꯈꯥꯏ ꯇꯥꯅ ꯀꯛꯇꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯃꯇꯨꯡꯗ ꯂꯣꯊꯔꯅ ꯆꯪꯉꯛꯇꯨꯅ ꯕ꯭ꯂꯦꯛ ꯍꯦꯟꯒꯤ ꯃꯅꯒꯟꯗ ꯊꯥꯡꯅ ꯊꯤꯜꯂꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯂꯣꯊꯔꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯍꯥꯠꯈꯤꯕ ꯑꯗꯨꯒꯤ ꯂꯃꯟ ꯑꯗꯨ ꯁꯤꯡꯕ ꯉꯝꯗꯦ ꯍꯥꯏꯅ꯫ ꯑꯗꯨꯒ ꯒꯨꯜꯗꯥꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯑꯣꯛꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯂꯣꯊꯔꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯑꯣꯛꯁꯤꯡꯅ ꯒꯨꯜꯗꯥꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯗꯤ ꯂꯥꯟ ꯁꯣꯛꯅꯕꯒꯤ ꯅꯤꯌꯣꯝ ꯑꯃ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯣꯔꯣꯅꯥꯅ ꯒꯨꯜꯗꯥꯟꯗ ꯍꯥꯏꯔꯝꯃꯤ ꯂꯣꯊꯔꯅ ꯃꯍꯥꯛꯀꯤ ꯊꯧꯅꯥ ꯐꯅ ꯕ꯭ꯂꯦꯛ ꯍꯦꯟ ꯑꯗꯨꯕꯨ ꯍꯥꯠꯈꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯊꯧꯅꯥ ꯂꯩꯔꯒꯗꯤ ꯂꯣꯊꯔꯒ ꯂꯥꯟ ꯊꯦꯡꯅꯕ ꯇꯥꯕꯅꯤ ꯍꯥꯏꯅ꯫ ꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯒꯨꯜꯗꯥꯟ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯂꯣꯊꯔꯅ ꯑꯄꯥꯏꯕ ꯎꯆꯦꯛ ꯑꯗꯨ ꯇꯣꯡꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯒꯣꯔꯣꯅꯥꯅꯁꯨ ꯂꯣꯊꯔꯕꯨ ꯅꯨꯡꯁꯤꯔꯝꯃꯤ, ꯂꯣꯊꯔꯅꯁꯨ ꯒꯣꯔꯣꯅꯥꯕꯨ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨ ꯒꯣꯔꯣꯅꯥꯅ ꯍꯥꯠꯄꯅꯤ ꯈꯪꯂꯕ ꯃꯇꯨꯡꯗ ꯂꯣꯊꯔꯒꯤ ꯊꯃꯣꯏꯗ ꯒꯣꯔꯣꯅꯥꯕꯨ ꯊꯥꯖꯕ ꯍꯥꯏꯕꯗꯨ ꯂꯩꯔꯝꯗꯦ꯫ ꯆꯝꯅ ꯗꯨꯔꯥꯇꯟꯒꯤ ꯃꯌꯥ ꯑꯗꯨ ꯊꯨꯗꯦꯛꯇꯨꯅ ꯂꯧꯁꯤꯜꯂꯝꯃꯤ ꯃꯔꯝꯗꯤ ꯍꯌꯦꯡ ꯃꯆꯥꯅꯨꯄꯥ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯆꯥꯅꯨꯄꯥꯗ ꯇꯝꯕ ꯌꯥꯅꯕ꯫ ꯑꯁꯤꯗ ꯅꯤꯡꯊꯧꯂꯦꯟꯒꯤ ꯑꯁꯤꯕꯒꯤ ꯍꯛꯆꯥꯡꯒꯤ ꯐꯪꯁꯟ ꯌꯥꯎꯅꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤꯟꯗꯨꯅ ꯑꯣꯛꯁꯤꯡꯒꯤ ꯃꯊꯛꯇ ꯂꯃꯟ ꯁꯤꯡꯅꯕ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯂꯣꯊꯔꯒꯤ ꯃꯆꯟꯅꯨꯄꯤ ꯑꯃꯁꯨꯡ ꯅꯤꯡꯊꯧꯂꯦꯟꯒꯤ ꯅꯨꯄꯤꯅ ꯂꯣꯊꯔꯕꯨ ꯃꯐꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯧꯅꯥ ꯐꯕ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯅ ꯅꯤꯡꯊꯧꯒꯤ ꯐꯝ ꯑꯗꯨ ꯃꯉꯣꯟꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯤꯟꯗ ꯗꯨꯔꯥꯇꯟ ꯑꯃꯁꯨꯡ ꯗ꯭ꯔꯦꯒꯥꯒꯤ ꯃꯆꯥ ꯑꯗꯨ ꯇꯨꯔꯦꯜ ꯑꯃꯗ ꯇꯥꯔꯛꯄ ꯃꯇꯝꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯅ ꯈꯨꯟꯗꯨꯅ ꯌꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯐꯤꯂꯝ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ꯫ ꯉꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯕꯒꯤ ꯑꯌꯥꯕ ꯂꯧꯖꯔꯤ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝꯒ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯤꯌꯥꯔꯅꯆꯤꯡꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯕ ꯊꯣꯛꯂꯒꯗꯤ ꯂꯥꯏꯛ ꯅꯝꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫